Armed Forces Special Powers Act ku Manipur ki loktu haiba ihogda masa matomta mai thaduna sizakraba athauba pebam chitranjan leikidabagi ningsing thauram pangthokre. Mahiroi nupi macha ama leikidabagi wahauda matam kuina thingduna leiraklaba Kanchipurda leiba Standard Robert Higher Secondary School ngazidagi mahosagom class tawwa hokre. Amasung National Institute of Ranking of Framework na lebak asigi khwaidagi faba higher education institution chani lauthorakpada Manipurdagi amata yawbang amdaba asi KSA na hapchina lawi haidi. Mema kurumzari. Adom nengbiribas Impact News ni ai khanganbam thoine henbi hauze pungja se phabugi maruiba pausing myamda pizari. Miyoi bagi hak khongaunariba amuba law Armed Forces Special Power Act 1958 Manipur dagi lokthu haiba ihogda masa matomta mai thaduna sikraba miyamna athauba haina mingthon pikraba pebam chitranjan leikidabagi ningsing thoram ngasi chupang thokre. Manipuri Students Federation MSF na sinduna jahi asiga tharaga tara mangarak suba oina pangthokiba ningsing thoram asigi sarukama oina Bisnupurda leiba leikidraba mahiroi luchingba asigi mitamda miyamna hika leka tamduna ikai khomnaba utki. Madugi tungda takhelambam leikai youth club ki ground da masing yamlaba lamda masigi tongan ba school singi mahiroi amasung miyamna makhata na hika leka tamki. Hika leka tamlaba tungda mafam asidagi hauduna miyamgi khongchat amalaki. Khongchat aduna Kaisampad, Wahengbam Lekai, Nagamapal, Khoyathong, amadi North AOC fauduna laklaga DM College of Science ki ground da thungki. Loinana, mafam asida miyam ki achawba mifam amaso pangthoki. Ningsing thoram asigi matang da Manipuri Students Federation MSF ki president Ngariambam Milan na haikibada pebam chitranjan leikidaba asimiyoi bagi hak khongaunaba afasfabo lokthokuna manaba khunai ama oheningbagi pandamda Manipur miyamgi human torch oiduna leikidabani asiguma mahaki thauna adubu singthabo oina ningsing thoram asi pangthokpani amaromda afasfana miyam da piriba awaba chaitheng asigi mayokta miyam na lepminaduna lamdam asigi leimaidagi lokthokinaba hotnaminarasi haiki Manipur miyamda awa chaitheng China mayam piribase masigi mayokta hingna sigedabui sarupudi sina hingbana haina phai haidana achepa phire amagaloinana maki kholau laujabada masana masabu self immolate tawjadana Manipur miyamgi human toss oraga laikidaba adugumlaba kunma thoichuba chahi chagi athauba pebam chitranjan mangangi adugumbagi kathokpa ngambagi thauna adu ningsingjaboina magna laikidabagi thauram akhungasi handiki chahi 2018 asida taraga mangarak suba Date anniversary observation of Manipuri Students Federation and Senjaraga Pangtok Sabani. Afasfagi mayokta masamatomta mai thazaduna thawaina ponthapi kiba athoba pebam chitranjan leikidabagi mapungoiba kumon thoram DM College of Science ki ground da pangthokre. Lebak asi ning tamba panglambadi yai adubu awang nongpok state sing maruina Manipur miyamgi ning tamba kadai da panglabagi haibawafam lakli haina Manipur State Human Rights Commission ki acting chairperson Khaide Mani na phungdokre. MSF na sinduna pangthoki ba thoramadu da saruk yaraduna senior advocate su oiriba Khaide Mani na malemda democracy chatpa khwaidagi chawba lebak ni haina leiriba India na Manipur bo amata oibagi mityeng da yengi hairabadi atopa state singumna afasfa chana handaba mathoktai haiki. Mahana makha taraduna act asi matam kuina sangna chatnaraglabadi miyamgi yengnaba oirakani amadi Supreme Court na su act asi kuina sangna thamdanaba warol thokiba leikrabani Nakalamramda Standard Robert School gi mahiroi lekhidabagi misi asigi achumba wayel puthohan ge hairabadi kubna investigation tohanba change investigation fazana chatha hananaba Manipur State Human Rights Commission da wakat phamtho ihaina mahakna phongdoki Loinana mahiroi singna oza watpagi amadi mahiningthina tambidabagi mayokta ihau sagatpagi mahutta mahiroi singi hak matpagi dama commission da laktuna wakat piyo haina mahakna phongdoki ngasigi thoramaduga mari leinana athauba asibu ningsingba oina miyamda kathoklaba I haina mingthonba nongmagi oiba I dan tawbagi thoram amasu pangthoki ngasigi thoramadu poirei leimerol mera paibi apunba Manipur gi president L Memchobi amuko gi president PH Deban amadi MSF ki president NG Milan na sarugyaki भारत की प्रजा सिंह
Manipur ki praja sing awang nongpok ki leiriba praja sing ki ning tambasa kadai da phange hai bu hang amala eba adugum wahang aduna maram oidana Manipur da amuba aine haina khangnariba Bharat ki pradhan mantri oigiba mana babu yauna adugum draconian loni jungle loni hai haraba adugum amuba ro amathamdana miwi bigi hak manganaba Kanna awang nongpokta more particularly Manipur da honara pagi people malayaba 1958 dagi the Armed Forces Special Powers Act 1958 asina maramoidana Assam Manipur Haramadi North East chatkare North East ki ayamba state ta lokthokpa yawgragasu Manipur da di lokthok3 mapung phana Mahiroi nupi macha ama laikhidabagi wahauda matam kuina thingduna lairakhlaba Kanchipurda leba Standard Robert Higher Secondary School ngasidagi mahausagum class tawba hokre mamang thagi tarik 19 da school asigi hostel da leibi Mahiroi nupi macha ama jingnaningai oiba mongda laikhidabagi wahauda loop kayana school asi thingduna lakhibane adubu tha asigi tang 13 da school asida Manipur gi tongan tongan ba loop sing amadi guardian singi mifam pangthoklaba matungda school asida tamba Mahiroi Lising mga rongi tunggi khalaga school asi ngasidagi hangnanaba warep laukhibani warep adugi matungin na ngasidagi school asi akan ba security gi cheksil thorang marakta hangba haukhibani adubu Mahiroi kanarakpagi changdi yamna nemki Standard Robert Higher Secondary School gi Laikhidrabi Mahiroi nupi macha adugi misi gi matangda achumba langla langjil puthokpiyo haiduna thangmeiban maisnam laikai da Cine Actors Guild Manipur na sinduna wakat mifam satakre misi asigi mayokta semkiba JSC ka kutsam naduna sinkiba wakat mifam aduga mari lainana Cine Actors Guild Manipur gi President T Loken na hai Mahiroi nupi macha asigi misi ga mari lainaba authority na ngasi fawba achumba langla langjil amadi jenaba Maraleba miyoi sing puthokpa ngamdana chayetnaba warol kaya puthoktuna leiriba asi yaningde karigombada lengak amadi mari leinaba singna athupa matamda misi asigi matangda achumba wayal piba ngamdrabadi JSC na changsilakpa khongjang singda film gi lamda thabak toriba singna mapung phana sagona ba sem saba loire haiki Laikhidraba ibema Mahiroi Bevisna gi misi asida chayetnaba mayam tholaiba Mathanda Sijabani High, Mathanda Sijabanati, murder ne high, Asigma Mayam say, say no Mayamasina, Leva Sida, Choba Irang, Helaiba, Lamdamasida Hingi, Mayam Punmaki, Wakalon Sida, say never Mayam lady was say, I quit the soup out of Nati. Adu, I quickly Wakalon, the Samna, Yam the Singna, film actor Singna, Quiggy, Ibima, Laikhidrabi, Mahiroi Bevisnagi, Missi Sigi, Asingba, Chumba. Langla langjin do authority na puthok piu khaiba wakhalon ma galone na ngasi gi wakan mi phamasi phamjabani Misi asigi achumba langla langjil putho u maralai bising logi matik chaba dandi piu haiduna kawa lilando lampakta wakan mi phamsa thakre United Social Amateur Club kawa lilando lampak amasung laikai adugi mera paibi sing na sinduna chatakhiba ngasigi wakan mifam aduda laikai gi mera paibi sing amasung laikai aduda leiba school ani ningomthong primary school amasung Lystrom Deva Singh High School gi Mahiroi sing na saru yakhi wakan mifam aduda laikai adugi social worker Soibam Santibalana Hai Mahiroi nupi macha asigi misi ga mari leinana ngasi fawbada achumba langla langjil amadi chenaba maraleba miyoi sing puthokpa ngamdaba asi yaningde akan ba mongda condemn tawi misi asigi matangda athuba matamda lengak amadi mari leinaba singna chapchaba mityeng changduna achumba wayal piu haiki Akoi praja punama ke thamoida pendaba yamna phauri baji maram je karino ha kanda angang amana leitaba haibase school authority na ta sengna make masigi langla langjin se makoina ju ta seng bagi thamoi singna pibi targadi ngasi akoina wariba matam thindana angang jing laik tamba phangdriba punama se asi thomoi haiba agi sate thamjage paliba ngasigi lamdam sige sarkar sina asumba se athuba matamda wayen bichar tobirakani haibagi wakhalon se chingsanjaraga pendabagi mifam asi phamjabani akoi Standard Robert Higher Secondary School gi Mahiroi nupi macha ama laikhidabagi mayok ta semkiba JSC na misi adugi achumba puthoknabagi changsinba khongjang singda leibak miyamna sagatpiu haina pauzelakli JSC asina thadorok pacherolamada leibak miyamna amadi
ख्वाइरंबन कैथेल की अकोइबदा लेबा फुरुप खुदिंगमकना वाकन मिफम फंबीदुना इहो असुबु सौगतपियो हाइना पाउजेलकली National Institute of Ranking of Framework NIRF na handakta All India gi oina khwaidagi faba higher education gi institution chani lauthorakpada Manipur gi institution amata yaurakta ba asi Kangleipak Students Association KSA na hakchina lawi hiramasi gi matang da khoyathong da leiba lub asigi office ta pangthokpa paumi singa unaba amada lub asigi Youth Affairs Sports Secretary Khulakpam Sanjoy na hai India gi oina khwaidagi phaba institution chani khalakpada Manipur dagi amata yauraktaba asi Manipur gi education system da asoiba kaya leire haibagi mayek senglaba khudam amani maramasina hiram asida Manipur lengang na mityeng changba mathau tai loinana state asigi handakta linkhat kiba DM University gi hauzik leidiba awada passing asi athoba matamda mention gadabani amadi state asida hauzik graduate loiraba mahairoi singna makha tamnanaba university marang kaina leitriba asi university masing hinkatnaba KSA na mahairoi singi signature campaign amacha thaduna MHRD minister da tharagani loinana National Education Policy 2019 gi matang dasu athoba matamda seminar workshop silagani haiki Danamanjuri University Bill 2017 gi makhada university asi chalaiba horabasu ngasi phawada regular oiba BC Register Dean of Students Welfare Academic Council amadi Executive Council amata thamdaba asina academic system asibu miyeng sangdre amadi education system asibu phaganaba honadre haibda haiban mathok laroi donana leiriba college institute singdagi graduation loiraga makha taba tamthaba phangandriba kaya asi khara makhai koknabagi wakalonda KSA na Manipurda leiriba mahiroi khudingmaktagi signature campaign pangthoktuna MHRD da ahenba university sing linkhat pinodangta takchilagani Andro fauduna chatliba ngariandagi yairipok laimanai thongkhong takiba lambi sembi de haiduna mafamadugi miyamna haukiba August 13 dagi chatharakhiba lambi thingbagi khongjang kansilakle Tulihal Educated Association Tulihal Idiga Youth Development Organization Sacrifice Youth Development Organization Top Chingtha Youth Progressive Organization Nongpong Ningthau Youth Association amasung Laimanai Youth Club Yairipok na punna chathakiba khongjang bu sagoladuna ngasi ayu pung 8 taba matamda truck ta purakpa nungsing haithaduna mafam kaya thokna lambi thingki mafam kharaduna JCB season aduna lambi tawkhaiduna lambi thingbagi khongjang sing changsanki lambi thingba aduna maram oiraga miyamna chachok chasin tawbada yamna chawna khudong chadaba mayoknaki Art and Culture Department na chahi khudingi chingi district sing the piba district library maintain taunanaba amadi cultural activity pangthoknaba sel gi mateng ngasi Art and Culture Minister L Jantakumar na mari lenaba ADC ge representative sing da khutsinakre Senfam Singh khutsina khiba chingi district sing adudi Ukhrul Chirachandpur Chandel Sanapati amasung Tamenglongni Hariba district sing asida development and upkeeping of district libraries scheme gi makhada district library sing maintain taunanaba lupa lakh 8 ke check sing pikhi district sing asi yauna Kangpokpi district ta cultural activity pangthoknaba lupa lakh mari makhai ge check sing khutsinakhe check khutsinabagi thoram adu all secretariat minister L Jantakumar gi office ta Art and Culture Department ki Director amadi Manipur State Kala Academy ki Secretary yauna pangthokhi Thoramaduga mari lenana paumi sing da phungdorakpada ngasi piri ba senfam sing asi senba chahi lesing ani 35 amasung 18 gini amadi district library sing maintain taunana ba amadi chingi culture promote taunana ba thorang asi makhatana atopa chingi district sing dasu pitharak ba yai haina phungdorakhi Sidayen lakoi pia thata bangam kini ana khan medu koi khan se ko ahan bigo ina 2018-19 paisa je matong earmark to budget yoro mi bse masing asi je se influence of our media friends madu ma ko ne yentok sage andaga tunga la ka do da ko na aita budget yaw pisa bo ro na tak budget yaw bro out of the budget ko na gamno india ka tied up to ra tegi tongan ma bakle agency sing gamno india ki undertaking sing lai ba tegi agency na tegi any agency na tegi ministry itself na tegi na to bakle
ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯃꯈꯥ ꯂꯩꯕ ꯑꯅꯦꯇꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯃꯣꯏ ꯀꯥꯡꯕꯨꯁꯨ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯌꯥꯎꯏ ꯑꯗꯣ ꯃꯣꯏꯗꯒꯤꯁꯨ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯕ ꯀꯩ ꯂꯩꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯋꯤꯜ ꯇ꯭ꯔꯥꯏ ꯇꯨ ꯗꯨ ꯑꯋꯥꯔ ꯕꯦꯁ ꯕꯠ ꯁꯤꯅ ꯑꯩꯈꯣꯏ ꯕꯖꯦꯠ ꯌꯥꯎꯕ ꯄꯩꯁꯥ ꯃꯁꯤ ꯒ꯭ꯔꯥꯟ ꯏꯟ ꯑꯦꯗꯅꯤꯀꯣ State asigi amata ngarba medical institute oiriba JNM's hospital na layengi lamda changsilakba mai pakpa oina chahi humphunithoi surabi nupi amagi koktagi brain tumor mai pakna lokthokpa ngamkre brain tumor lokthokraba nupi adu Thobal lesang themdagi Khetrimayom Hemabati Mapuroiba Sanatombane bahana haukiba chahi kharagi mamangda breast cancer nabadagi Lanai hospital amada anirak operation tawkre madugi matungda yang chingba tawraktuna chathok chasin fawba tawbangamdana leirakpani adubu tha asigi marida hospital asida layengnaba pukhalakpani hiramasigi matangda ngasinungthil JNM's hospital da Pawmisinga unabada hospital asigi director Professor Dr. TH Bhimona haikibada imung asi sel thungi awaba leibana layengbada khudung chadaba mayoknaki adubu laibak phabadagi anaba nupi asi CMHT card pairamki card asigi matengna treatment chatharabutungda hospital asigi Dr. Saubam Parkinson na luchingba neurosurgery team amana kopna yengbada koki sarukta brain tumor ahum leire haiba khanglakpadagi mathangi numit August mangada operation tawki operation aduda koki yet thangba sarukta leiba achauba tumor ani mai pakna lokthokhi aduga oirom thangbada leiba apikpa tumor amana amuktada kokta operation ani tawbada khudong charudaba maramna radiation therapy gi matengna layengnaba warep lokhi adubu hariba layeng asadi JNM's hospital de leitabana RIMS hospital de refer tawragani hariba nupi asi hojikti masa matomta chatpa phawba ngamle haiki Dr. Bhimona makha taraduna nupi asidagi brain tumor mai pakna layeng bangam khiba asi anabagi imung manungna doctor da ayat apanba amata bizaroi haina doctor da thazaba thambadagi ngamkhibani lamdamasigi miyamnasu doctor da thazaba thamduna afaba mari thamlabadi anaba khudingmak mai pakna layeng bangamgani loinana layeng bang ngamdaba kaya ngasi CMHT card amasung PMJAY card ki matengna layeng ba yare haiki patient की पार्टी ना डॉक्टर दा पूरा थाजबीदुना अनाबा असिगी अफबसु अत्तबसु लोइनमक मोय दाई लोइनमक लौजगे डॉक्टर ना अनबो होनबियु हाइदुना डॉक्टर दा फजना कॉन्फिडेंस अंबिरगदी असिगुंबा इवन ओकी मखल मखा याम्बा ट्यूमर फावबा ऑपरेशन तौदुना लाइफ सेविंग ओइबि याय अदुना CMHT नत्रगा PMJY की कार्ड पाइबियु अमसुंग डॉक्टर दा थाजब थंबियु JNM's की डॉक्टर ना मणिपुर की प्रजा सिंगी लायंग नबगी दमकता मतंग खुदिंग मक्ता अंगम मतेंग पीदुना पुंगनिंग चंगना होनरी हाइबसे कौबिगनु करिगुंबा मतमदा अनाबा सोइबदगी लैतबा सीब नाबा यावबदा डॉक्टर सिंगबु लान खनबिदनाबा अइना JNM's की तरफतगी हैजरे Thobal district ke Salungpham Kang Yambem Gram Panchayat ke Miyamda afaba ising pinanaba Salungpham water supply scheme gi reservoir oiriba pukri amuk nauhaunana MZNREGA gi makhada tawkre matam kuina ising kangduna leibadagi miyamda ising pibangamdana leirakiba pukri ase prime minister na haudokiba water harvesting scheme adugi manung janna MZNREGA gi makhada work program haptuna tawbani Salungpham Kang Yambem Gram Panchayat ki Pradhan Furit Sabham Lebak Chauna Hanadagi Ladiba Pukri Asi Nauhaunana Fit Chatret Sangna Fit Chahumga Yankai Pakna Amadi Fit Kungi Luna Taubani Nauna Pukri Asi Taurabanina Ising Hena Tungbangam Lagani Loina Namafam Adugi Miam Da Ising Su Pibangam Lagani Haina Fundoki Matang sa break ma lawzagi break matungda BJP gi organizational election Manipur gi oina lakliba September 13 dagi hauraga tangkak mari thokna pangthoklagani haibagi paw amadi Manipur amasung malungi tongan bei paw sing pudun lakjage impact news sumit yeng taduna lebio nungairaba paw ma'am amukana taram nokjare bulletin asigi makhata ba paw mianda pizari Bharatiya Janata Party BJP gi organizational election Manipur gi oina lakliba September 13 dagi hauraga tangkak mari thokna election pangthoklagani hairi Election asi pangthoknabagi damak BJP gi National Election Charge Radha Mohan Singh na BJP Manipur Pradesh ki General Secretary and Nimbaspo Manipur State Election in Charge oina khalakle
Aduga party asigi hanagi General Secretary L Basanta Sarmabuna Manipur State Election Co in charge oina khalakre. Hiramasigi matang da Kanchipurda leba BJP Manipur Pradesh ki office ta Paumi Singa unabada and Nimbus na fongdorakpada booth level gi election lakliba September 13 dagi September 13 fauba chathagani. Aduga numit tarani matungda October 13 dagi October 13 fauba mandal gi election pangthokani. Aduga November 13 dagi November 13 faubana district level amasung state councillor gi election pangthokani. Aduga aroibo oina December amadagi December 15 faubada state ki president amasung national councillor gi election pangthokani haina fongdorakhi. Paumi singa unaba aduda saruk yakiba Manipur state election co in charge L Basanta Sarmana fongdorakpada Indian National Congress kumna party gi president Mioi amakakna hanzin oiduna lakpagi chanabi adu BJP da laite. Masina maram oiraga BJP haibasi political party ase democracy gi wahan thok ngangna chatpa party amani haiba mayek sengna takli haina fongdorakhi. Mandal Kudinda Mandal 60 Sida Koi election Tawaya Bagi Koi Masingdo Koi Laide Aduna Akoigi boot level the Libiriba Aduga Mandal Gi district ki state ki level Libiriba Kuding Magna Pangtoka the organization ki election Sida Libiriba Bharatiya Janata Party Karikata Kuding Magna Sojok Pinabiyo Haiba Apilisi Bharatiya Janata Party Manipur Pradesh ki election organization के election team सिगी माइके देगी आई अपील तो जरी भारत कर्म पोलिटिकल पार्टी ना डेमोक्रेसी बु इकाई खुमनरी बगे कमदोरुगे होबिदो हर कोई पांथुइबा कुजी पांथोकदोरिबा भारतीय जनता पार्टी की हंदकी ऑर्गेनाइजेशन इलेक्शन ना भारत की मियामदा मणिपुर की मियामदा डेमोक्रेसी चतप पोलिटिकल पार्टी कर्म बनो होबिदो हेना मयक सेंगलनी हाइबो India ki Prime Minister Iramba Atal Bihari Vajpayee na lekhidaba chahi ama pharakpagi ningsing thoram ngasi BJP Manipur Pradesh na sinduna pangthokre. Loina na thoram adu saruk yakiba Manipur gi Chief Minister N Biren na Atal Bihari Vajpayee asi asanba mityeng yengba ngamba lebak asi gi atangba legendary leader amani haina nauhauna na thagat pa phongdokre. Kanchipurda leba BJP Manipur Pradesh ki office ta pangthokiba thoram adu da Chief Minister na makata na phongdokibada India da ngasi BJP na Lok Sabha da MP seat chahum gi mathakta phangduna lenga sembang ngamliba asi chahi kuntra gi mamangda Atal Bihari Vajpayee na lokthok lamba wafamni amadi Atal Bihari Vajpayee asi mi amagi body language po ningthi na khangba ngamba lebak asibu nungsiba luchingba amani haina phongdokladuna mahak ki matau tamba ngamnaba party gi thomi khudingma khonamina si haina so apil tawki Thoramadu Saruk Yakiba Minister Singh, MLA Singh, Amadi Party ki Thomi Singh na Atal Bihari Vajpayee ki photo da laisu katna ikai khumnaba utki. Miyamna nungaiba, miyamda awaba pidaba, mipung tingna saukhatpa, yaiphabagi lambi da manglumda sangsinnaba, sammanaba khudong saba phanganba do afaba sasan ne. Mase Prime Minister na kanona Atal Bihari Vajpayee na amang da sahi kun khama da hairam ne slok si wen akhoi su mayam gi laiwa ki oiba party gi oiba thabak da sanga ga politics social worker oina sangurabani na Atal Bihari Vajpayee maki status yobangam draga su mana tawrammi ba ngasi ekhoina ma bu latliba thamoi sengna ma gi damta khoina pi ta bangam ba sigi saruk amatta warsu ani da warsu khoi mayam punna matung inna ba hona minasi haiba State Veterinary and Animal Husbandry Directorate Talamdam Asigi Sal Amom Singda Macha Kaptuna Sangom Hingat Hananabagi Kudong Chaba Laire. Sal Loiba Singna Directorate Lakpiraga Kudong Chaba Asilobi Yohana Veterinary and Animal Husbandry Directorate Ki Director Dr. H. Chaubana Fondorakli. Wafamasi Ngasi Thobal District Ki Oina Rural Backward Poultry Farming Scheme Gi Makada Veterinary and Animal Husbandry Directorate na beneficiary Marfu Humdoida Yanao Maja Kutsin Nabagamari Lena Fongdoki. Thobal Veterinary Hospital de Pangtokiba, Thoramaduga Mari Lena, Dr. H. Jaubana Haikibada, State Asida Sangom Sizinabaki Chang Asi Nomagi Hengalakli. State Asigi Darkar Leva Sangom Gichang Asi, Metric Ton, Lag Anini, Adobo State Asina Putopangam Liba Sangom Gichang Asi, Subnatagi Metric Ton, Lissing Marfuni Thoi Kaktani. State asida housing puthukliba sangom asi Greater Imphal gi mafam da leiriba miyam da fawba kona bangamdri
State asigi oina sangom gi pothok asi hengat hananabagi tangaiba phadaba ama leiri haiki. Nakalamramda ngasi yenthokliba yenaw sing asi beneficiaries singna checksina yopiu loinana ishagi senmitlon faganaba hotnabiu. Makhatana yenaw yenthokpagi thabak asi atopa district singdasu pangthokani haina director asina phongdoki. Sanama sangom liter tara thokpa kun thokpa kunthra thokpa sanama leibasi paisa yam lak lamda pikhale lising umra mai puya kai mamai sangom kanudui matungina yam maman tangbuduma koina leirudragasu aigi hana koigi Manipur gi sanbi haijaba tare Manipur de leiriba san kan amom hatam sapokrabo orga sanbi oiragasu koina khusem gi pambaina koiga tanaraga magi thagi kongkap lakpa matam sida masa do kapiraga afaba prosprit han chama koi phangane sangom liter amatang ama makaidang thomba sandu sangom liter manga di tarukti nipan di koi thoga Department of Tana Biraga, Hanagi, Sagi Leriba, Sanduda, improved of Halaga, Masa Kapaga, Masa Dusu, Amo Moinapon Bayare, Cimendu, Female important and sex certain Cimendu Soko Department of Laser, Aduna Kitang, Senabiraga, Honabiraga, Dum, Sel Employment Gilambi Suiba, the Manipuri, Potok Sukoi, Hengalakpa. Sahi Godingi Bank Tokpagum, Sahi Asigi Oinasuta, Sigi Kunitoi the Gi Kunmeri. Pauba Ukril District ke Sirara Khong Village da Tarasuba Hathai Fanet Haina Mingtonba Morok Kumhai Pangthok lagani haidi Numit Mari ni Pangthok kadaba Kumhai asida Morok tan Yankai dagi Marfu Fauba Puthokna Bandam Thamle Kumhai asi Manipur lenga ki Forest and Environment Minister Thonazam Shyam Kumar na hugdokani haidi Kumhai asigi matang da ngasi nungtil Manipur Press Club ta Pawmi singa unabda Sirara Khong Village ke Chairman Ningkhang Jimik Nahai Mamang da pangthokiba Morok kumhaida miyamna Morok yamna leiba phangdabagi awaba adu handak chahigi oinadi Morok marang kaina puthopuna awaba adu leiraroi Mamang da Morok akangba kg amada lupa chamnga pirambadu handak chahigi oinadi lupa chamri oiragani kumhai asi khara chauthokna state ki thakta pangthokna ba suhonari loinana kumhai asi mapung phanana ba miyamna saruk yabiyo haina apil tawrakli Akoi Ujik Makti state level da leidabnina district level da leibnina yam chaungna di pangthokpa ngamdre adubo arrangement di akoi maintain changaga phajana hotnaba amadi sem saduna leiribase mayamnasu akoi bu saukhatpire hairaga mapung phaba festival ama oihanji haibasi ai chairman aina sumaina thamjaningi handaki morokchi akoi maman hongna mayambo pibinangai akoi arrangement tawjare hagumgi mamandagi akoi na kumsi di rupa chama Taraga, Laiba Mayambo, Pininga Hotnazari, Ado Moroksu, Kumsidi, Marankai, Long Kanada, the Bigi, Morok the Deep Hay. Technopol District ki Manung Chennai Indo-Myanmar border manak the Ladyba Maitei Singi Kul Ama Oiriba Kwatha Kulda Nongmagi Oiba Health Awareness Kam Mega Medical Camp ki Thoram Pangtokre. Thoramadu International Peace and Social Advancement IPSA Kangleipak Amadi Kwatha Village Authority Anina Kursam Naraga Pangtokibani. Thoramadu Mari Lenana IPSA ki President Joy Chandra Kwanthauzamna Haikibada IPSA Manipur gi Manung Hansen Bamapam Singda Ladyba Kul Singda Analayang Gilamda Kudong Chada Bamapam Singda Mating Pangduna Lakli. Madugi Makasa Tharakpo Oina Ngasi Asi Kwatha Kul Asida Pangtokpani Haiki. Health Camp Adida Tongan ba Lamgi Dr. Kuntra Romna Kul Asigi Miyoi Chahum Romgi Tongan ba Anaba Sing Yingduna Lem Nahidag Langthak Amadi Test Sing Toki. Ngasigi Thoramadu Hugdopada Kwatha Village ki Chief and Kamal Amadi Technopol ki SP TH Bikramjitsu Sarukyaki. All Jiribam VDF Welfare Association na Jiribam District tagi Laikidraba VDF Swinam Sanjit Singh ki Apokpida VDF Mayamna Sel Kainaraga Awaba Taraba Imungaduki Mating Oinanaba Lupalising Yankai gi Mating Pankre. Technopol District ki Manung Chanaleba Kwatha Khunzau da Independence Day gi Thoram Tranithoi Suba Assam Rifles Kwatha Post na Sinduna Pangthokre. Tranithoi Suba Assam Rifles ki Post Commander na Machu Ahum gi Firal Chinkhatuna Thoram Adu Pangthokibani. Thoram Adu Mari Lenana Kwatha Khunjau Club Sing Sports Item Kayaso Assam Rifles ki Maiki degi Khudol Tamki. Asana Besan Atuki Mating Kunjas is the Mating Biviraga, Kusaka Maikina, Kulambishi, Atu Madam the Kulas Tabi, the Koya Numaite, Masika Marilla and Yaraga, the Koila Bizu, Atu Madam the Kulas Tabi was a Hajaningi, within Augusta Marilla
ꯑꯩꯅ ꯋꯥꯉꯥꯡ ꯆꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯁꯥꯅ ꯐꯦꯟꯗ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯈꯨꯟꯒꯤ ꯑꯣꯏꯅ ꯕꯤꯍꯥꯞꯇ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯈꯨꯟꯒꯤ ꯀꯂꯕꯀꯤ ꯑꯃꯗꯤ ꯈꯨꯟꯒꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯁꯤꯜꯂꯒ ꯑꯩꯅ ꯇꯤꯝ ꯃꯁꯥꯅ ꯐꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ रक्षा बंधन कुम्हैग मरी लेनना ngasi प्रजापिता ब्रह्म कुमारी ईश्वरीय विश्वविद्यालय इम्फाल नंगसी लमदम असिदा लेरिबा फुरुप मसिल की मरक्ता हेना नुंगसिनब पुरकनबगी वखलोलदा मणिपुर गवर्नर यावना मणिपुर लेंगा की मिनिस्टर सिंह रक्षा बंधन पुनख्रे ngasi प्रजापिता ब्रह्म कुमारी ईश्वरीय विश्वविद्यालय इम्फालना गवर्नर डॉक्टर नस्मा हेप्तुला चीफ मिनिस्टर नोंथोंबम बिरेन अमदी कांग्रेस लेजिस्लेचर पार्टी CLP की लुचिंगबा अमदी हाना चीफ मिनिस्टर ओरंबा ओक्रम इबोबी यावना मणिपुर लेंगा के मिनिस्टर सिंह अमदी लमदम असिगी मकोक थोंगबा लुचिंगबसिंगदा रक्षा बंधन पुंदुना थौरम असि मपुंग फाना पांगथोखरे हौजिक सानबगी पाव मंगा सुबा वाइखोम गंभिनी लेमा मेमोरियल गी चही यांखई अमदी चही हुंफुनिथोय मथकी ओइबा लीग कम नॉकआउट कांग टूर्नामेंट ngasi पांगथोकबा हौखरे ज्योतिन वाइखोम की सेंथंग मखादा LAK थांगमैबन नसिंदुना ngasi थांगमैबन द लेबा लाइजिंग निंगथौ की संगलेन द पांगथोकबा हौखिबा कांग टूर्नामेंट असिगी सानखिबदा ग्रुप D की अहानब लीगता खुनराकबम केंद्र कांगखुदना थोंगजू केंद्र कांगखुदपु पांजल कुनमाथोय तरा हुमदोयदा माइथिबा पीखे मैच असिगी अहानब हाफ द खुनराकबम केंद्र कांगखुदना पांजल ट्राइंथोय अदुगा थोंगजू केंद्र कांगखुदना पांजल मंगा चनबगमखे ज्योतिन वाइखोमना महाकी अपोकपीगी मिंगदा कचरीबा कांग टूर्नामेंट असिदा मणिपुर की तोंगान तोंगानबा केंद्र सिंगदगी लाकबा कांगखुद तरा हुमदोयना लीग मैच सिंगदा अकनबा लंबा तौननबा होटनारी हयेंग चथरखलिबा कांग टूर्नामेंट असिगी अनिसबा लीगता वांगोय केंद्र कांगखुद अमसुंग सगोलबन केंद्र कांगखुद अनिना लंबा तौनरगनी ब्रुनेई की सेरी बेगावान था असिगी तांग तरा तरेतगी कुनमंगा फोबा पांगथोकदोरिबा तरासुबा एशियन जूनियर वुसु चैंपियनशिप द सरुक यागदबा स्टेट असिगी सानरोई मंगा यावबा इंडिया की टीम न्यू दिल्ली थादोखरे इंडिया की टीम दा स्टेट असिदगी सरुक यारिबा सानरोई सिंह अदु Y इचनतोंबी NG काजल चनु M मालेमगानबा L नेल्सन अमसुंग O मालेमगानबी देवीनी सुब्रतो कप इंटरनेशनल गोल्डन जुबली फुटबॉल टूर्नामेंट सरुक यारुगदबा यूनिक मॉडल एकेडमी हिंगांगे सानरोय अमदी ऑफिशियल सिंह ngasi इम्फाल थादोखरे सुब्रतो मुखर्जी सोसाइटी न सिंधुना न्यू दिल्ली द पांगथोकदबा अंडर 14 बॉयज की फुटबॉल टूर्नामेंट असिदा मणिपुर की महूत सिंधुना सरुक यागदौरिबा यूनिक मॉडल एकेडमी हिंगांगना यास डिपार्टमेंट न सिंधुना खुमन लंपाक मेन स्टेडियम द पांगथोकिबा इंटर स्टेट लेवल अंडर 14 बॉयज सुब्रतो मुखर्जी फुटबॉल टूर्नामेंट अदुगी विनर ओइबंगमखे S अनारोइना कैप्टन की थौदांग लौरिबा मणिपुर टीम असिगी मैनेजर अमदी कोचना यास डिपार्टमेंट की फिजिकल एजुकेशन की ओजा L जयचंद्र अमसोंग तोइजम श्याम अनि यावना पुन्ना मियोय 19 ngasi खोंगचत अदुदा सरुक याखे ngasi खुमन लंपाक स्पोर्ट्स कॉम्प्लेक्स द पांगथोकिबा लमथाबगी अचंबा थौरम अदुदा यास डिपार्टमेंट के सेक्रेटरी बोबी वाइखोम IAS यास के जॉइंट डायरेक्टर KH प्रमोदा देवी अमदी इम्फालिस की DYASO Y बोनीना सरुक याखे हमें सोचना ममान की माना हमें तुम्हारे पास में खाते हैं मियाँ मुझे थाज़े बसी में ना डिसिप्लिन से लेता आधा नहीं मुझे तो खुद का खाना चाहिए फॉलो पे को फादर अगर पहला साना बड़ा है सी बिना तो कोई डिसिप्लिन से कुम्बा अल्लाह मल्ला भी अभी मैं आम मानता हूँ मॉडल में कुछ कुछ है ट्राई करता हूँ मॉडल Dida Bisnupur अमसुंग राफा बिस्नुपुर अनीना अहानबा सब जूनियर बॉयज इंटर क्लब फुटबॉल टूर्नामेंट की फाइनल द लंबा तौनरगनी खुमलंपा आर्टिफिशियल टर्फ ग्राउंड चतरिबा फुटबॉल टूर्नामेंट असिगी ngasi नुंगथिल सानकिबा अहानबा सेमीफाइनल दा Dida बिस्नुपुरना KAFC चांडिल पांजल अमसनो द माइटिबा पिरमलगा टूर्नामेंट असिगी फाइनल चंगबंगमखे चतरिबा फुटबॉल टूर्नामेंट असिगी ngasi सानकिबा अनिसबा सेमीफाइनल दना राफा बिस्नुपुरना F4C एशियन सदर हिल्स पु पांजल अनि अमदा माइथिबा पीखे
All Manipur Football Association की मीटिंग मखादा चथरकलिबा फुटबॉल टूर्नामेंट असिदा मणिपुर की तोगान डिस्ट्रिक्ट सिंगदगी लाखपा फुटबॉल टीम कुनमरीना ग्रुप मरी थोकना खाइदोक्तना नॉकआउट बेसिस लंबा तौनखी चथरिबा टूर्नामेंट असिगी फाइनल मैच था असिगी 19 की नुंगथिलदा सानरगनी चलिब सही असिगी ओइना पांगथोखिबा मिस्टर इंडिया 2019 द सरुक यारुरबा मिस्टर ओवरऑल मेडलिस्ट पोजीशन होल्डर अमसुंग पार्टिसिपेंट सानरोई सिंह तरामना ओपुगी थौरम अमा पांगथोखरे थौरम अदु इंडियन बॉडी बिल्डिंग एंड फिटनेस फेडरेशन मणिपुर यूनिट नसिंदुना कैसामथोंग इलांगबम लेकाई कम्युनिटी हॉल द पांगथोखिबने ngasi थौरम अदुदा मिस्टर इंडिया ओवरऑल 2019 तारखरबा एम रोबी 100 kg category the bronze medal fanglakraba Awaz Khan men's classic below 171 cm the manga suba position tarakraba N Amarjit bodybuilding and men's classic Ratna Sagar Sinha bodybuilding and men's physique M Robert amasung men's physique tarakraba M Motilal bu ikai khumna bu utpaga luinana taramna okay the bulletin headlines Armed Forces Special Powers Act Manipur gi lokto haiba ihauda masama tom tamai thaduna sizakraba athauba pebam chidaranjan lekidabagi ningsing thoram pangthokre Mahairoi nupi macha ama lekidabagi wahauda matam kuina thingduna leirakaba Kanchipur da leba Standard Robert Higher Secondary School ngasidagi mahosagum class tawba hokre Also, National Institute of Ranking of Framework na laibak asigi khwaidagi faba higher education institution jani lautharakpada Manipur dagi amata yawba ngamdaba asi KSA na haktina lawi hairi